Malemgi mafam khudingda ngasi Olympic Day gi thoram pangthoknabagum state asidasu Manipur Hockey na sinduna Komalampak Hockey Stadium da pangthokre. Vishnupur AC gi MLA Govindas Konthozam, Olympian KSS Thoiba Singh, Life President Manipur Hockey gi Advisor Gyanendro Ningombam, Manipur Chamber of Commerce and Industry ki President Dr. Basudev Singh, Manipur Hockey ki President Khoirom Loya Lakpa, 33 Assam Rifles ki Commandant Colonel Radhakrishna, Imphal East की SP Rakesh Balwal IPS amadi Wangkhai AC की MLA TH Arun Kumar Miyoi Asina Athoiba Mitung Lensing Oina Saruk Yaki. Thauram mari lenana Vishnupur AC की MLA Govindas Konthozamna haikibada sahi AC की Olympic Day की theme oikiba Let Us Move hairiba theme asimak ngasigi sanaroi sing asida uba phangi. Amadi state asina sana khonabagi infrastructure matik chadrabasu tongan tonganba masana singda malem sin thungna masak khanglaba sanaroi kaya puthokli haiki. Masida natana ngasi lamda masida amaga punsinba yadana lapthoknana leiriba asi ngasigi numit asidagi apunbagi saktam ama utnaba honabada pumnamakna daita lominaduna apunba santi leiba lamdam ama ohelasi haiba wafam singsu fongdokhi. Sampai